Manipur da BJP ki Leingak Lakpadagi Northeast State Singgi Manungda Mangjin Thaba State ama Oiba Ngamle Chief Minister Manipur asi matam amada aduki mating tangdu laitadaba hingsatana thalaba state ama oina leiramba adu ngasidi BJP na Leingak Lakpadagi Northeast State Singgi Manungda Mangjin Thaba State ama Oiba ngamlakle haina Manipur gi Chief Minister N Birena phongdokre wafam ase ngasi ngarang Guwahati da nauna saba Northeast State Singgi apunba BJP gi office Padma Bhavan BJP gi National President JP Nadana sangabaga mari lenana pangthokpa thoram amada Chief Minister N Birena wangang laduna phongdokhibane BJP na Leingak paiba Northeast State Singgi Chief Minister amasung atai makok thongbo official singna saruk yaduna pangthokhiba thoram aduda Chief Minister N Birena hai chahi nifugi manungda Northeast State Singgi oiba BJP ki office ama thamba ngamba sina party asigi mapangal sagatpada hena mapung phaba ngamlagane haukiba chahi nifugi mamangdage office asi chalaiba horamlabasu ngasidi anobo office building ama thamduna region asida party gi anoba saktam ama purakpada achouba mateng oiragani haikhe Chief Minister na makatana phongdokhibade chahi nifugi mamangdage laibak asida BJP gi Leingak leiramlabade Delhi natraga atai mainland India ga region asiga changdamnaba yaramgadabane adumak putelaba matam asida BJP na lusing Leingak lakpadage ahongba kaya purakpa ngamle matam amada Northeast State Singgi marakta pau phaunabu watpa amasung Chief Minister Singgi marakta achouba pallama lairamba adu ngasidi BJP na apunbagi saktam ama sagatpa ngamle region asida BJP na Leingak paidiba state sing Nagaland Mizoram amadi Meghalaya da BJP gi Leingak thamduna party gi mapangal henna hapkana bohona si hainasu Chief Minister na makatana phongdokhe tha taruk tolo pithoktabagi staff singna matam kaktaba sis work strike chathaba hokre All Manipur Municipal Employee and Worker Union na Manipur da laiba urban local body ULB singi tha taruki pithoktana laiba tolo pithokpi yuhaina employee singna matam kaktana sis work strike ngasi dagi chathaba hokre indefinite sis work strike changsin ba hokiba sing adude Bishnupur Municipal Council Kaksing Municipal Council amadi Thobal Municipal Council ne staff sing na thabak leptuna office mamangda wakan mifam ngasi su chathakhe strike chathaba du tha taruki tolo pithokpi yo ULBSK tolop ase non plan ge hetagi PBU haiba wahai sing iba play card kaya su sisinakhe ULB singna thabak leptuna matam kakana sis wake khongjang sangsiliba se mari lenaba singi maiki dage karigumba response amata laktabana makhatana akanba khongjang sangsinana bagi phidep su lawre haire nupi security singna lainaba phamung yangkhai leiba berek rims ki director na sangakhre Rims Hospital bungak sian bagi thabakta chouba thodang lawriba nupi security singi laifam phamung yangkhai leigadaba nauna saba berek ama ngasi haunabi matungina Rims ki director Professor A Santa Singana sangakhre Mapithel Hill Range ta ekar kuntraga mangaromda popi thabada sizinanaba thamlamba popi maru sing har makhal kaya amade thumbe kaya mangan takhankhre ngasi Ukhrul District Police amade napki apunba tim amana Mapithel Hill Range ki saruk singda War on Drug 2.0 ge saruk ama oina drive sathaba matamda chawrakna ekar kuntraga manga phawbuda leiba jungle sing kokthoklaga popi paksanna thanaba thorang tawduna leiramba thengnare haire paw asina hai riba Mapithel Hill Range ki saruk sing aduda popi thabada sizinanaba thum bag chamaga yangkhai diamond fertilizer bag humbudra urea bag kun amade popi maru bag taret khangpoksang amada lotuna thamlamba su thengnare haire Lotuna thamlamliba mathakta pankhriba polam sing ase combine team aduna mafam adumakta da manghan bagi thabak chathakre loinana popi thabada sizinanaba saramba khangpok sang adusu mai thadoktuna manghan khre loinana Mapithel Hill Range ki sarukta saurangna ekar kuntraga mangarom paksanna popi thana bagi thabak paikhatliba adu kanana torambano haibadusu thizin humjin bagi thabak chathaba hokre chathariba drive ase makhatana Manipur gi chingi mafam sing desu chathaduna popi thana bage thorang tawramba sing manghan ba amade hairiba thabak asida chenaramba miyoi sing faduna ain gi oiba thabak laukhana basu honagani haire mahairoi lup taruki midyang makhada musuna sinduna MU get mamangda protest tawkhre National Testing Agency na lauba Common University Entrance Test CUET ge exam center ase Manipur gi wang mada tabadage exam thaba chatpa ngamloidaba mahiroi kaya yaure masina maram oiraga mahiroi singe punsi mangba yabagi phibamda leire maram asina CUET ge exam assistant asige manungda roster 9 sinduna pangthokna bohona biyu haina musugi president sanasam Stephen na phongdokre maisau taret ki mitam khin biyu manne
Kairau Makha Laikai da Pangthokiba Maichau Taret Ningsing Thoramda Nongpok Mapu Khuman Mitei Taurem Manina Phongdokibada Maichau Taret ki mitam khenduna ngasigi mirolda Maichau Taret ki saktambu khanganba mathau tare Mahakna makha taraduna Maichau Taret ki macha manai oidiba Aikoina Maichau Taret amuk halakhigane ngainariba siga mari lainana Sahi khudinggi hairang lairang katpa amade Irat thongni pangthokpaneng Maichau Taret ase lanai chingda pokhe Thajanabana ching asida Maichau Taret ki mitam khenbiyu haikhe CDO na WY tablet lising marfuga nipanga konana miyoy ahum phare War on Drugs 2.0 ki saruk ama oina Imphal West DCO ge team amana WY tablet lising marfuga nipanga konana miyoy ahum tongan ba mafam singdagi phare haide CEO Manipur ga political party singa unakhre Chief Electoral Officer Manipur na sakhanglaba Manipur gi political party singa ngasi lamphel pata leiba CEO Manipur office ke conference hall da punna unabagi thoram ama pangthokre Chief Electoral Officer Manipur Rajesh Agrawal na thadorok pacherola man hai Mifam aduda national amadi state ki sakhanglaba political party taragi mihut singna saruk yakhe political party singa adude All India Trinamool Congress Bharatiya Janata Party Communist Party of India Communist Party of India Marxist Janata Dal United Indian National Congress Nationalist Congress Party National People's Front amadi People's Democratic Alliance ne Manipur gi CEO Rajesh Agrawal na political party singi mihut singa loinana ECI gi matungina Ministry of Law and Justice na amend tawkiba Representation of the People Act 1950 amadi Representation of the People Act 1951 gi matang da khana nei na khe amendment asida hojik leriba elector singi Aadhaar number yangsinba electoral roll registration tawba amadi electoral roll da registration tawna bahairakpa service elector sing amadi special elector singi gender neutral provision sing amade election taunaba mafam sing yaure loinana political party sing nasu CEO na miyam gi damak paikhalak pathabak thoram sing da mateng pangna basu appeal tauke loinana mamangda qualifying date ama khaktamak wairamba du hojikti mari leiraga ne January ama April ama July ama amadi October ama da wairaga ne electoral roll sing hojikti quarter khuding ge update tauragani hainasu Rajesh Agrawal na phongdokhe Elector singna Aadhaar amadi voter card link tawnabasu online gi khuthangda www.nvsp.in natraga www.voterportal.eci.gov.in da natraga voter helpline app ta connect tawba yagane offline gi khuthangda na BLO singna yum da changduna Aadhaar khomgat le masidasu pisinba yagani haina su phongdokhe Laibak sinba thungna international driving permit pibada miyamna hena khudong chanaba notice thok le Laibak sinba thungna international driving permit IDP pibada miyamna hena khudong chanaba August 13 2022 da road transport amasung highways ministry na notice ama thokle conservation of international road traffic of 1949 Geneva convention da khuyek pi khiba laibak ama oina Bharat na convention asigi makhada IDP piba darkar oide amasung masina to palaibak sing da chanariba kanglon sing aduga manaraga ne Hojik pi riba IDP gi format pak sauba pattern machu asina chingba se Bharat ki Raja sing sinba thungna manadre masina maram oiduna miyoi kaya na mapan laibak singda chatpa matamda makhoi gi IDP adu khudong sadaba kaya mayong na re nauna semdok pasidage hojik Bharat sinba thungna pi riba IDP gi format pak sauba pattern machu chap manaragani amasung Geneva Convention gi niyam ngaklaga ne driving license ka IDP ga Samnanaba QR code pinaba thabaksu paikhat lei regulatory authority sing hena khudong chanaba tongan ba convention singge gari makhal gi changdamnaba amasung central motor vehicle rules 1989 su hapsil lei helpline number sing amasung email su pi dei Oiba da tabi di bapum namak po thagat sare